March Nipan ki Athingba Amit Shah ki free movement mai Pakle Haiba Yaroi RPI Delhi Youth Wing Manipur State Haukiba March ki tang Nipanda security ki section taurang marakta Jatkiba Manipur ki MSG ki basta ay apan pirakiba amadi akai atoy tho likiba asina Union Home Minister Amit Shah ki free movement ki order ado mai Paktre haina Republic Party of India Atwale Delhi Youth Wing Manipur State na phongdokre haide Makoina haikibada hauji relief camp ta laiba IDP sing asibo masa masagi maram damda hanjil halaba matam aduda mai Pakle haibagi thajaba youth sing da thamgani kuki narco terrorist sing na national highway da blockade tawriba se atamna na maitei khakta da natana laiminari ba atopo proof sing da su chauna et apan piri Asigum laba et apan piriba asi laiba government asina makoy matakta akan ba action lokhat pagaloy na makata na et apan pirakta na pagidamag kuki narco terrorist singi matakta akan ba military crackdown ama sathagadabani hari masigi maramdi Pakistani terrorist singa kuki terrorist singa kari sukhetna palaite su hari makoy na makata na haikibada Congress amasong BJP na Parliament po kangjebung ontoktuna Manipur gi issue bu kangdum sanabagi matam sungnat nate chahi ani helaklaba Manipur gi irang ase loisinna bagi damak amata oina thabak tawnaba honagadabani su hairi aroibada Manipur da kanglo furup naiba thabak thawung makata na chatharaklabadi maduda chapchana RPI atwale Delhi Youth Wing amadi makogi party na thengnagani haina miyamgi mafamda harekli hari ekhona famliba press meet asi haukiba March ki tang nipanda security ki section thorang marak chatkiba Manipur gi MST ki bus ta ayat apan pirakhiba akaya toi tholakhiba asina Union Home Minister gi free movement gi order adu mai pak le haiba yakhiroi mai pak na bagi damak relief camp da laiba aikhogi ichilinau sing asibu masa masa gi maramdam mayum da hanjilaba matam da mai pak ani haibasi aikoi youth sing gi oiba achobo thajaba bani kuki narco terror sing asina national highway sing da blockade tawribasi atamna na maitai khatang natana laiminari ba furup sing da su chauna ayat apan piri ba sing asi lairiba government asina akan ba action lokhat kadabani mogi mathakta makhata na ayat apan pirakta na bagi damak Kuki narco terrorist sing mathakta akanba military crackdown ama chathadaba yadrabani maramdi Pakistani terrorist singa kuki narco terrorist asiga kari su khenaba leite Congress amasung BJP na parliament bu kangjebung monthoptuna Manipur gi subu kangdum sanabagi matam sungna nate sahi ani helaglaba Manipur gi irang asi loisinanabagi damak amata oina thabak tawnaba honagadabani aroibada Manipur da kanglu furup naiba thabak thong makhata na chatharaglabadi madubu chapchana aikhogi youth wing amasong khogi party na thengnagani haina miyang mafam disu thamjare